ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯂꯕꯁꯨ ꯃꯆꯥꯁꯤꯡꯗꯨ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯃꯇꯤꯛ ꯆꯥꯅ ꯈꯪꯏ꯫ ꯃꯈꯣꯏꯕꯨ ꯈꯨꯟꯒꯤ ꯑꯍꯜꯁꯤꯡꯅ ꯅꯨꯡꯁꯤꯅ ꯁꯛꯅ ꯁꯣꯟꯅꯩ꯫ ꯃꯆꯥ ꯃꯁꯨ ꯋꯥꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯇꯝꯅꯥꯅ ꯃꯃꯥꯅ ꯁꯨꯃꯥꯡꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯗꯨꯛ ꯁꯥꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯑꯗꯨꯒ ꯃꯆꯦ ꯊꯕꯥꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯃꯧꯄꯥ ꯅꯨꯄꯥ ꯊꯥꯅꯤꯜ ꯆꯥꯎꯗꯤ ꯁꯟ ꯁꯦꯟꯕ ꯆꯠꯈꯤ, ꯑꯗꯨꯅ ꯌꯨꯝꯗ ꯂꯩꯇꯦ꯫ ꯏꯃꯥ, ꯗꯨꯛꯁꯦ ꯀꯌꯥꯝ ꯁꯥꯗꯣꯏꯅꯣ? ꯐꯅꯗꯤ ꯌꯥꯝꯃꯤ ꯏꯕꯥꯅꯤꯅ ꯉꯁꯥꯏꯗꯒꯤ ꯁꯥꯔꯤꯕꯁꯦ꯫ ꯍꯣꯔꯦꯟ ꯌꯣꯟꯕꯕꯨ ꯅꯪꯗꯧꯔꯤꯕꯣ? ꯅꯨꯡꯁꯥꯁꯨ ꯑꯣꯏꯗꯦ ꯉꯁꯤꯗꯤ, ꯑꯗꯨꯅ ꯀꯪꯕꯁꯨ ꯇꯞꯇꯧ ꯃꯥꯜꯂꯤ ꯏꯃꯥ꯫ ꯃꯃꯥ ꯏꯕꯦꯇꯣꯝꯕꯤꯁꯨ ꯅꯣꯡꯊꯛꯇ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯇꯨꯅ ꯈꯨꯝꯃꯤ꯫ ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯒꯨꯝꯗꯅ ꯉꯁꯤꯗꯤ ꯅꯨꯡꯁꯥꯁꯤ ꯑꯣꯏꯗꯦꯅꯦ꯫ ꯃꯑꯣꯡ ꯑꯃ ꯌꯦꯡꯂꯁꯤ, ꯀꯪꯗ꯭ꯔꯒꯅ ꯍꯌꯦꯡ ꯑꯣꯏꯅ ꯍꯦꯛ ꯌꯣꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯉꯁꯤꯒꯤꯗꯤꯅꯦ, ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯒ ꯌꯣꯜꯂꯨꯕ ꯇꯥꯔꯦꯗꯅ꯫ ꯅꯆꯦꯗꯨꯕꯨ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯥ? ꯐꯅꯗꯤ ꯀꯨꯏꯔꯦꯅꯦ ꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯤꯕꯁꯦ꯫ ꯀꯔꯤ ꯃꯊꯦꯜꯕꯨ ꯊꯣꯡꯂꯤꯕ ꯖꯥꯠꯅꯣ? ꯃꯥꯅ ꯊꯣꯛꯄ ꯍꯥꯎꯗꯧꯕ ꯑꯃ ꯊꯣꯡꯖꯔꯝꯅꯤ ꯏꯃꯥ꯫ ꯊꯕꯛꯇꯨꯝ ꯂꯣꯏꯁꯤꯟꯁꯦ, ꯏꯆꯦꯅ ꯆꯥꯛ ꯂꯣꯏꯔꯛꯄꯒ ꯑꯩꯈꯣꯏꯅ ꯊꯕꯛ ꯂꯣꯏꯕꯒ ꯃꯄꯥ ꯆꯥꯅꯕ꯫ ꯍꯣꯏ ꯍꯣꯏ, ꯅꯪꯁꯨ ꯗꯨꯛ ꯇꯛꯄꯗꯣ ꯈꯔ ꯌꯥꯡꯁꯤꯜꯂꯨ꯫ ꯅꯣꯡ ꯆꯨꯔꯛꯀꯗꯧꯕ ꯃꯥꯜꯂꯤ, ꯁꯠ ꯍꯦꯛ ꯆꯨꯁꯤꯜꯂꯛꯑꯣ, ꯏꯍꯦ ꯍꯥꯏꯗꯅ ꯇꯣꯛꯀꯅꯤ꯫ ꯏꯃꯥꯁꯨꯅꯦ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃ ꯆꯥꯔꯒ ꯀꯩꯊꯦꯜ ꯊꯣꯛꯂꯒꯦ꯫ ꯏꯃꯥꯅ ꯀꯩꯊꯦꯜ ꯊꯣꯛꯄ ꯍꯥꯏꯗꯨꯕꯨ ꯄꯣꯠꯄꯨ ꯁꯤꯠꯀꯗ꯭ꯔꯣ? ꯈꯔꯕꯨ ꯊꯦꯡꯈ꯭ꯔꯗꯤ ꯃꯤꯁꯨ ꯄꯥꯛꯅ ꯊꯣꯛꯂꯛꯑꯝꯃꯣꯏ꯫ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯋꯥꯏꯗ ꯑꯣꯏꯅ ꯊꯣꯛꯄꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯏꯃꯥ? ꯑꯗꯨꯀꯥꯟꯗꯗꯤ ꯃꯤ ꯈꯔ ꯊꯣꯛꯂꯛꯑꯅꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯊꯣꯡꯅꯕ ꯑꯅꯧ ꯑꯄꯦꯠ ꯈꯔꯁꯨ ꯂꯩꯕ ꯌꯦꯡꯕ ꯑꯣꯏꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤꯌꯦ꯫ ꯑꯗꯨꯅꯕꯨ ꯐꯔꯗ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄꯗ ꯊꯣꯛꯂꯛꯄꯁꯦ ꯄꯣꯠꯄꯨꯗꯤ ꯄꯥꯛꯅ ꯁꯤꯠꯂꯣꯏ꯫ ꯆꯥꯛ ꯆꯥꯊꯣꯛꯂꯒꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯍꯦꯛ ꯆꯠꯄ ꯍꯥꯏꯗꯨꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ꯫ ꯋꯥꯔꯤꯈꯩ ꯃꯇꯝꯁꯨ ꯃꯥꯡꯕ, ꯁꯦꯜꯁꯨ ꯐꯪꯗ ꯇꯧꯔꯒ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯉꯥꯏꯍꯥꯛ ꯊꯣꯛꯎꯔꯒ ꯁꯠ ꯍꯟꯖꯤꯜꯂꯛꯄꯗꯨꯅ ꯐꯩ꯫ ꯃꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯊꯥꯅꯤꯜ ꯆꯥꯎꯁꯨ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯩ꯫ ꯂꯣꯏꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯉꯁꯥꯏꯗꯒꯤ ꯇꯧꯍꯧꯕꯗꯨꯕꯣ? ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯁꯦ ꯂꯥꯏ ꯅꯠꯇꯕꯅꯤꯅ ꯂꯣꯏꯖꯗ꯭ꯔꯤꯌꯦ꯫ ꯅꯪꯅ ꯍꯧꯖꯤꯛꯇ ꯍꯜꯂꯛꯂꯒ ꯈꯪꯁꯨ ꯈꯪꯗꯅ ꯍꯦꯛꯇ ꯉꯥꯡꯕ ꯌꯥꯕ꯭ꯔꯣ? ꯍꯜꯂꯛꯂꯗꯤ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯁꯠ ꯆꯥꯝꯊꯣꯛꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯌꯥꯕꯗꯣ꯫ ꯁ꯭ꯋꯥꯏꯗ ꯑꯍꯜ ꯑꯃꯨꯛ ꯁꯥꯗꯅ ꯉꯥꯡꯗꯅ ꯂꯩꯅꯦ꯫ ꯆꯪꯉꯣ ꯆꯠꯂꯣ, ꯏꯃꯣꯠ ꯍꯦꯛ ꯃꯣꯠꯂꯤꯈꯩ ꯅꯝꯊꯤꯌꯦꯕ ꯌꯥꯝꯅ꯫ ꯑꯦ, ꯀꯔꯤ? ꯑꯩꯕꯨ ꯅꯝꯊꯤ ꯍꯥꯏꯕ? ꯏꯆꯦꯇꯣꯝꯗꯤ ꯅꯨꯡꯁꯤꯔꯦ ꯌꯥꯝꯅ, ꯁꯟꯊꯤ ꯃꯅꯝꯕꯨ ꯆꯦꯜꯂꯤꯅꯦ꯫ ꯏꯃꯥ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯐꯝꯃꯤꯟꯅꯩꯁꯦ ꯀꯩꯝ ꯅꯝꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯩ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯅꯤ꯫ ꯂꯩꯁꯥꯕꯤꯅꯦꯅ ꯈꯔ ꯀꯦꯗꯅ ꯃꯅꯝ ꯅꯨꯡꯁꯤꯅ ꯂꯩꯒꯦ ꯍꯥꯏꯗꯦꯕ꯫ ꯑꯁꯨꯛ ꯌꯥꯝ ꯅꯝꯊꯤꯕꯁꯤꯕꯨ ꯀꯔꯝꯕ ꯂꯩꯁꯥꯕꯤꯅꯣ ꯈꯪꯗꯦꯕ꯫ ꯅꯌꯨꯝꯒ ꯑꯃꯠꯇ ꯄꯥꯟꯕ ꯈꯪꯉꯔꯣꯏꯌꯦ꯫ ꯃꯄꯥꯟ ꯊꯣꯛꯄꯗ ꯈꯔ ꯈꯔ ꯀꯦꯔꯒ ꯃꯅꯝ ꯅꯨꯡꯁꯤꯅ ꯊꯣꯛꯎꯀꯣ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯄꯥꯟꯒ ꯊꯣꯛꯄꯤꯔꯨꯅꯨ꯫ ꯃꯤꯅ ꯀꯅꯥ ꯏꯃꯨꯡꯅꯣ ꯍꯪꯉꯛꯄꯗ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯗꯧꯔꯕꯅꯤ꯫ ꯃꯤꯅ ꯑꯩꯒꯤ ꯃꯆꯦꯅꯤ ꯀꯥꯏꯅ ꯍꯦꯛ ꯈꯪꯈꯤꯕꯗ ꯑꯩꯗꯤ ꯏꯖꯠ ꯂꯣꯏꯔꯦ꯫ ꯅꯨꯄꯤ ꯑꯃꯈꯛ ꯇꯔꯛ ꯇꯔꯛ ꯀꯣꯏꯖꯔꯤꯁꯦ ꯑꯗꯨꯝ ꯀꯥꯏꯅꯔꯦ꯫ ꯅꯨꯄꯤ ꯊꯤꯕ ꯈꯪꯗ ꯑꯃꯨꯛ ꯑꯔꯤꯕ ꯐꯨꯝ ꯀꯥꯔꯒ ꯂꯩꯅꯦꯕ꯫ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯑꯩꯗꯤ ꯏꯆꯦꯗꯅꯦ ꯂꯣꯏ ꯇꯥꯏꯅꯗꯧꯅꯤ ꯈꯪꯉꯨ꯫ ꯍꯔꯦ, ꯅꯁꯛ ꯈꯨꯊꯤꯗꯨꯒ ꯉꯥꯡꯊꯣꯔꯛꯏ ꯋꯥꯗꯨꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯁꯛ ꯐꯖꯕꯧ ꯅꯪꯅꯗꯤ ꯐꯖꯔꯕꯅꯤ ꯀꯥꯏꯅ ꯈꯟꯖꯔꯝꯗꯣꯏꯅꯤ꯫ ꯃꯤ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯨꯅꯨꯀꯣ, ꯃꯤꯅ ꯅꯣꯛꯅꯕꯗ ꯂꯣꯏꯅꯤ꯫ ꯑꯩꯕꯨꯗꯤ ꯅꯨꯄꯤꯅꯦ, ꯅꯨꯄꯥ ꯂꯩꯇ ꯂꯩꯇ꯭ꯔꯒꯅ ꯍꯅꯨꯕ ꯑꯃ ꯐꯥꯔꯒ ꯍꯦꯛ ꯂꯩꯁꯤꯟꯈꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯁꯛ ꯐꯖꯕꯅꯤꯅ ꯑꯗꯨꯝ ꯂꯧꯁꯤꯟꯈ꯭ꯔꯗꯧꯅꯤ꯫ ꯅꯪꯗꯤ ꯅꯁꯛ ꯐꯪꯉꯦ ꯊꯤꯔꯦ, ꯅꯨꯄꯤꯁꯨ ꯐꯪꯍꯧꯗ ꯇꯧꯔꯗꯤ ꯅꯄꯨꯟꯁꯤꯗꯣ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯗꯅ ꯕꯣꯔꯥ ꯈꯥꯎ ꯄꯥꯏꯔꯒ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯑꯃꯨꯛ ꯆꯠꯇꯧꯔꯤꯕꯅꯦ꯫ ꯃꯗꯨ ꯌꯦꯡꯕꯒ ꯉꯝꯖꯔꯣꯏ꯫ ꯑꯗꯨꯅ ꯅꯪ ꯉꯥꯎꯗ꯭ꯔꯤꯀꯥꯟ ꯑꯩ ꯍꯥꯟꯅ ꯌꯨꯝ ꯄꯥꯜꯂꯗꯧꯅꯤ꯫ ꯅꯪꯅ ꯉꯥꯎꯔꯒ ꯂꯝꯕꯤꯗ ꯊꯦꯡꯅꯕꯒ ꯌꯥꯎꯔꯗꯤ ꯑꯩꯗꯤ ꯀꯅꯥꯅꯣ ꯅꯁꯛ ꯈꯪꯗꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯩꯊꯣꯛꯂꯒ ꯂꯥꯛꯅꯤ꯫ ꯃꯤꯅ ꯐꯅ ꯍꯥꯏꯅꯒꯦ ꯍꯥꯏꯅꯁꯅꯨ, ꯐꯠꯇꯅꯕꯧ ꯍꯥꯏꯒꯦꯔꯥ, ꯑꯉꯥꯎꯕ ꯅꯪꯗꯤꯅꯦ ꯏꯄ꯭ꯋꯥꯅꯤ ꯀꯥꯏꯅ ꯃꯤꯃꯥꯡꯗ ꯍꯥꯏꯕꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯍꯣꯏꯗ ꯍꯣꯏꯗ, ꯏꯆꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯑꯣꯏꯔꯔꯣꯏ꯫ ꯅꯪ ꯑꯩꯁꯦ ꯃꯆꯤꯟ ꯃꯧꯄꯥꯅꯤ ꯍꯥꯏꯁꯦ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇꯅ ꯈꯪꯗꯕ ꯑꯝꯇ ꯌꯥꯎꯗꯕꯅꯤ꯫ ꯏꯆꯦꯅ ꯑꯩ ꯎꯕꯒ ꯊꯩꯔꯒ ꯆꯠꯅꯤ ꯍꯥꯏꯗꯣ ꯏꯆꯦ ꯈꯛꯇꯅꯤ ꯃꯥꯏ ꯆꯣꯞꯇꯧꯕ꯫ ꯃꯤꯅꯁꯨ ꯐꯅ ꯑꯝꯇ ꯉꯥꯡꯅꯕꯤꯔꯣꯏ꯫ ꯃꯆꯦ ꯑꯁꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯅꯣ, ꯃꯧꯄꯥ ꯅꯨꯄꯥꯁꯤꯅ ꯉꯥꯎꯔꯒ ꯂꯩꯔꯦ,
ꯑꯗꯨꯒ ꯃꯥꯅ ꯎꯕꯗ ꯊꯩꯔꯒ ꯆꯠꯂꯤ ꯍꯦꯛꯇ ꯍꯥꯏꯅꯈꯤꯗꯣꯏꯅꯤ ꯁꯤꯕꯨ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ ꯃꯤꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯗꯣꯏꯁꯦ ꯑꯩꯔꯣ ꯏꯆꯦꯔꯣ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯑꯔꯤꯕꯤ ꯑꯣꯏꯔꯛꯄꯒꯤ ꯀꯣꯛꯁꯨ ꯌꯥꯗ꯭ꯔꯦꯅꯦ ꯋꯥꯈꯜ ꯐꯖꯅ ꯈꯟꯕ ꯍꯩꯇ꯭ꯔꯦꯕ ꯍꯣ ꯑꯩꯕꯨꯗꯤ ꯑꯔꯤꯕꯤ ꯍꯥꯏꯔꯤꯌꯦ ꯅꯪꯗꯤ ꯂꯤꯗꯕ꯭ꯔꯣ ꯅꯪꯕꯨ ꯍꯧꯖꯤꯛ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯂꯩꯕ ꯌꯥꯔꯤꯕ ꯃꯇꯝꯂ ꯍꯥꯏꯕꯅꯤꯗ ꯏꯃꯨꯡꯁꯤꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯅꯇꯨꯗꯨ ꯈꯔ ꯊꯨꯅ ꯊꯤꯖꯤꯜꯂꯛꯑꯣ ꯅꯪ ꯑꯃ ꯅꯨꯄꯤ ꯊꯤꯔꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯀꯣꯝꯗꯣꯏꯅꯤ ꯑꯗꯨꯒꯅꯦ ꯋꯥ ꯑꯃꯗꯤ ꯍꯥꯟꯅ ꯍꯥꯏꯕꯤꯒꯦ ꯅꯨꯄꯤ ꯊꯤꯔꯦ ꯀꯥꯏꯅ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥ ꯂꯧꯔꯒ ꯏꯃꯨꯡ ꯀꯥꯏꯅꯕ ꯁꯤꯜꯂꯕ ꯏꯃꯥ ꯍꯦꯛ ꯑꯣꯠꯂꯕ ꯑꯗꯨꯀꯥꯟꯗ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯤꯁꯨ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯗꯣ ꯌꯦꯡꯉꯨ ꯂꯩꯅꯨꯡꯗ ꯍꯤꯡꯐꯨꯝ ꯍꯦꯛꯇ ꯐꯨꯝꯗꯧꯅꯤ ꯈꯪꯉꯨ ꯀꯤꯖꯔꯦꯗ ꯌꯥꯝ ꯀꯜꯂꯤꯀꯣ ꯂꯥꯏꯅꯤꯅ ꯁꯛꯇꯤ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦꯗ ꯂꯩꯅꯨꯡꯗ ꯍꯤꯡꯐꯨꯝ ꯐꯨꯝꯅꯤ ꯀꯥꯏꯅ ꯑꯣꯏꯗꯕ ꯋꯥꯗꯣ ꯈꯤꯠ ꯍꯥꯏꯔꯅꯨ ꯑꯩꯅ ꯊꯥꯖꯕꯤꯗꯧ ꯅꯠꯇꯦ ꯊꯥꯖꯒꯦꯔꯥ ꯊꯥꯖꯔꯣꯏꯔꯥ ꯑꯩꯅ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦ ꯑꯩꯅ ꯇꯧꯔꯅꯤ ꯍꯥꯏꯔꯤꯁꯦ ꯇꯧꯔꯗꯧꯅꯤ ꯑꯣꯏꯔꯣꯏ ꯀꯥꯏꯅ ꯈꯜꯂꯁꯨꯅꯦ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯍꯥꯏꯗꯣ ꯍꯣꯏ ꯍꯣꯏ ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯅ ꯏꯆꯦꯒꯤ ꯋꯥꯗꯣ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯍꯥꯏꯖꯔꯤꯕ ꯅꯨꯄꯤ ꯊꯤꯔꯦꯅ ꯃꯃꯥ ꯑꯣꯠꯄ ꯀꯥꯏꯗꯨꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤꯈꯩ ꯑꯣꯏꯔꯔꯣꯏ ꯏꯆꯦ ꯑꯗꯨꯝ ꯇꯧꯗꯅꯕ ꯍꯣꯠꯅꯧ ꯍꯌꯦꯡꯋꯥꯏ ꯅꯌꯨꯝꯒ ꯄꯥꯟꯈ꯭ꯔꯒ ꯃꯅꯦꯝ ꯑꯣꯠꯂꯦ ꯃꯀꯨꯕꯣꯛ ꯐꯨꯔꯦꯅ ꯑꯃꯨꯛ ꯄꯥꯎ ꯂꯥꯛꯑꯗꯤ ꯏꯖꯠ ꯍꯔꯥꯝ ꯇꯥꯗꯅ ꯑꯃꯨꯛ ꯏꯆꯣꯞ ꯆꯣꯞꯅꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯀꯔꯤ ꯇꯧꯕꯅ ꯐꯩ ꯐꯠꯇꯦ ꯍꯥꯏꯗꯣ ꯂꯣꯏꯅ ꯈꯪꯂꯒ ꯆꯠꯈꯣ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯦꯟꯅꯕ ꯌꯥꯕ ꯊꯕꯛꯇꯤ ꯇꯧꯔꯛꯀꯅꯨꯀꯣ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯅ ꯌꯣꯛꯂꯛꯄꯅꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯄꯥꯎꯊꯣꯛꯄꯤꯅꯤ ꯑꯗꯨꯀꯥꯟꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯈꯨꯠ ꯁꯥ ꯄꯣꯔꯣꯛ 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 ꯊꯦꯛꯂꯒ ꯂꯩꯕꯗꯣ ꯑꯩꯗꯤ ꯉꯝꯂꯣꯏ ꯑꯗꯨꯅ ꯑꯩꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯌꯨꯝ ꯄꯥꯜꯂꯁꯨ ꯅꯅꯦꯝ ꯅꯀꯨ ꯑꯐꯕ ꯏꯃꯨꯡꯗ ꯑꯣꯏꯅ ꯄꯥꯟꯖꯧꯀꯣ ꯍꯣ ꯏꯀꯨꯕꯣ ꯌꯥꯔꯦ ꯆꯪꯉꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯌꯥꯝ ꯍꯩꯔꯦ ꯋꯥ ꯉꯥꯡꯕꯗꯤ ꯀꯅꯥꯅꯕꯨ ꯇꯝꯕꯤꯕꯅꯣ ꯈꯪꯗꯦ ꯆꯪꯉꯣ ꯆꯠꯂꯣ ꯊꯕꯛꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯒꯦ ꯅꯪꯅ ꯈꯇꯥꯡ ꯊꯥꯗꯔꯒ ꯂꯩꯔꯕꯅꯤꯅ ꯁꯤꯟ ꯄꯥꯡꯉꯨ ꯌꯥꯗ꯭ꯔꯤ ꯇꯥꯏꯅꯔꯣ ꯇꯥꯏꯅꯔꯣ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯇꯥꯏꯅꯐꯝꯅꯤꯅ ꯑꯩꯕꯨꯗꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯇꯥꯡ ꯊꯥꯗꯔꯒ ꯂꯩꯔꯤꯕꯁꯦ ꯅꯣꯏꯒꯤ ꯈꯜꯂꯒꯅꯦ ꯅꯣꯏꯗꯤ ꯅꯨꯄꯤꯅꯤꯅ ꯁꯣꯏꯈꯤꯅꯤ ꯍꯥꯏꯗꯅ ꯄꯥꯈꯠꯇꯅ ꯍꯥꯏꯔꯤꯕꯅꯦ ꯑꯩꯒꯤꯁꯦ ꯃꯧꯄꯥꯒꯤ ꯋꯥꯗꯨꯗ ꯇꯝꯅꯥꯗꯣ ꯅꯣꯛꯂꯗꯨꯅ ꯈꯨꯝꯃꯤ ꯍꯩꯈ꯭ꯔꯦꯗꯀꯣ ꯅꯣꯏ ꯅꯨꯄꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯣꯅ ꯇꯝꯁꯤꯜꯂꯛꯄ꯭ꯔꯣ ꯑꯝꯇ ꯆꯪꯉꯣ ꯍꯥꯏꯕꯅꯦ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯂꯩꯕꯁꯦ ꯑꯩ ꯄ꯭ꯔꯥꯟꯁꯦ ꯄ꯭ꯔꯣꯛ 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 ꯍꯦꯛ ꯆꯥꯛꯂꯒ ꯈꯥꯡꯂꯦ ꯍꯥꯏꯕꯅꯤꯗ ꯆꯤꯟꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯗꯤ ꯈꯨꯠ ꯁꯣꯏꯗꯅ ꯌꯥꯎꯔꯛꯇꯣꯏꯅꯤ ꯅꯪ ꯉꯁꯤ ꯌꯥꯔꯦꯗ ꯅꯆꯤꯟ ꯑꯃ ꯄꯥꯟꯕꯒꯤ ꯑꯗꯨ ꯉꯥꯡꯖꯕꯩ ꯋꯥꯅꯤ ꯈꯨꯠ ꯌꯥꯎꯕ ꯀꯥꯗꯨꯗꯤ ꯑꯣꯏꯔꯔꯣꯏ ꯏꯆꯦ ꯑꯣꯏꯔꯝꯕꯩ ꯀꯩꯁꯨ ꯇꯧꯕꯤꯗ꯭ꯔꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯅ ꯐꯨꯕꯗ ꯁꯤꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯅꯪꯒꯤꯁꯦ ꯑꯩꯅ ꯈꯔ ꯄꯤꯛꯄꯁꯤꯗ ꯇꯧꯔꯤꯅꯦꯕ ꯑꯉꯥꯡ ꯅꯪꯀꯣ ꯌꯥꯝꯅ ꯍꯧꯒꯅꯨ ꯑꯩꯒꯤ ꯃꯁꯤꯡ ꯑꯔꯥꯡꯕꯤꯗꯣ ꯂꯥꯛꯑꯗꯤ ꯅꯪ ꯉꯁꯤꯅꯦ ꯂꯥꯏ ꯂꯩꯕꯥꯛꯇ ꯌꯧꯕ ꯁꯣꯏꯔꯣꯏꯕ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯒꯦ ꯍꯥꯏꯕ꯭ꯔꯣꯅ ꯎꯗꯕꯁꯨ ꯀꯨꯏꯔꯝꯃꯅꯤ ꯀꯔꯝ ꯄꯥꯜꯂꯤ ꯀꯔꯝ ꯂꯦꯜꯂꯤ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯍꯪꯕꯤꯔꯨꯆꯣ ꯇꯝꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯅ ꯆꯩꯍꯠꯂꯤ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯑꯍꯜꯁꯨ ꯐꯅ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯄꯜꯍꯩꯗꯕ ꯉꯥꯡꯍꯩꯗꯕ ꯋꯥ ꯉꯥꯛꯇ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃꯕ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯕ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨꯀꯣ ꯃꯤꯅ ꯇꯥꯔꯒ ꯐꯖꯕ ꯋꯥꯁꯨ ꯅꯠꯇꯦ ꯑꯩꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯊꯨꯡꯗꯕꯅꯤ ꯍꯥꯏꯅꯈꯤꯅꯤ ꯅꯈꯣꯏꯗꯤꯅꯦ ꯋꯥ ꯑꯃ ꯉꯥꯡꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯆꯦꯛꯁꯤꯟꯅ ꯉꯥꯡꯗꯧꯅꯤ ꯅꯣꯛꯅꯒꯦ ꯍꯥꯏꯗꯅ ꯉꯥꯏꯔꯒ ꯂꯩꯕ ꯃꯤ ꯌꯥꯝꯅ ꯂꯩ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯄꯥꯝꯕ ꯃꯧ ꯌꯥꯝ ꯂꯩ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗ ꯃꯈꯣꯏꯅ ꯎꯕ ꯇꯥꯕ ꯈꯔꯅ ꯃꯤꯕꯨ ꯂꯥꯟꯅ ꯁꯟꯗꯣꯛꯄꯅ ꯍꯥꯟꯕꯅꯤꯀꯣ ꯑꯗꯨꯅ ꯅꯈꯣꯏꯅ ꯐꯅ ꯁꯥꯎꯅꯔꯁꯨ ꯈꯟꯅꯔꯁꯨ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯅꯄꯥꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯠꯇꯒꯤ ꯋꯥ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯇꯝꯅꯥꯒ ꯊꯥꯅꯤꯜꯖꯥꯎꯒꯁꯨ ꯃꯃꯥꯅ ꯉꯥꯡꯂꯛꯄꯗꯨꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯊꯥꯅꯤꯜꯖꯥꯎꯁꯨ ꯀꯨꯏꯅ ꯂꯩꯇ꯭ꯔꯦ ꯃꯅꯤꯡꯗ ꯆꯪꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯅꯕ ꯇꯧꯈ꯭ꯔꯦ ꯇꯝꯅꯥꯁꯨ ꯃꯊꯧꯗ ꯑꯃꯨꯛ ꯃꯥꯌꯣꯟꯁꯤꯜꯂꯤ ꯇꯥꯟꯖꯥ ꯆꯥꯅ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯕ ꯊꯕꯥꯁꯨ ꯃꯃꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯏꯃꯥ ꯅꯣꯏꯒꯤꯗꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯇꯣꯝꯕꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯃꯥ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯁꯦ ꯍꯥꯏꯔꯣ ꯍꯜꯂꯛꯑꯦ ꯍꯜꯂꯛꯄ ꯉꯥꯏꯍꯥꯛ ꯑꯣꯏꯔꯕꯅꯤ ꯃꯅꯤꯡꯗ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ ꯑꯗꯨꯒ ꯄꯨꯟꯅ ꯍꯦꯛ ꯆꯥꯔꯁꯤ ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯒꯦ ꯆꯥꯛꯋꯥꯏꯒ ꯌꯦꯟꯗꯦꯝꯒ ꯏꯔꯣꯜꯂꯤ ꯀꯥꯡꯍꯧ ꯑꯃꯒ ꯇꯧꯔꯤ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯈꯔꯁꯨ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯨꯔꯦ ꯂꯣꯏꯔꯛꯄꯒꯅꯤ ꯊꯣꯛꯂꯛꯏꯁꯦ ꯍꯣꯏꯁꯦ ꯌꯥꯔꯦ ꯅꯪꯁꯨ ꯗꯨꯛ ꯇꯛꯄꯁꯦ ꯈꯤꯇ ꯌꯥꯎꯔꯨ ꯂꯥꯛꯑꯣ ꯑꯇꯣꯝꯕ ꯂꯣꯏꯔꯛꯄꯒ ꯆꯥꯛ ꯆꯥꯕ ꯌꯥꯅꯕ ꯁꯠ ꯂꯣꯏꯁꯤꯟꯁꯤ ꯃꯃꯥꯅ ꯍꯥꯏꯕꯗꯒꯤ ꯊꯕꯥꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯁꯣꯝꯗ ꯊꯥꯅꯤꯜꯖꯥꯎꯁꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯏꯔꯨ ꯁꯦꯡꯅ ꯂꯨꯊꯣꯛꯂꯝꯃꯤ ꯑꯁꯨꯛ ꯋꯥꯅ ꯍꯜꯂꯛꯂꯒ ꯏꯆꯦ ꯌꯥꯏꯁꯤꯅ ꯍꯦꯛ ꯀꯔꯟ ꯇꯥꯔꯛꯇꯅ ꯏꯃꯥꯒꯤ ꯋꯥꯊꯤ ꯆꯥꯍꯜꯂꯤꯕ ꯑꯩꯕꯨ ꯆꯥꯛ ꯂꯥꯝꯕꯅꯦ ꯀꯔꯤ ꯌꯦꯟꯁꯥꯡꯕꯨ ꯊꯣꯡꯂꯝꯗꯣꯏꯖꯥꯠꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯅ ꯏꯅꯥꯛ ꯈꯤꯇꯁꯨ ꯈꯨꯜꯂꯝꯒꯦ ꯍꯥꯏꯗꯦꯕ ꯑꯁꯨꯛ ꯌꯥꯝ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯣꯏꯔꯝꯃꯤꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦꯕ ꯏꯃꯥꯁꯤꯁꯨ ꯋꯥꯈꯜ ꯌꯥꯎꯃꯟꯗꯕ ꯍꯥꯏꯗꯨꯅꯤ
Khara sel paiba nungaiba imungda mayum palamge haideba. Pattalaba paabada leirambanina hausi nungaireba. Aigi lenga oiba nupa khaina nungaina leinaribani. Aina labukta khara kum taudana kuzu komense loire. Ha, numit yumgi maline. Ithanda yengjabada akibam phawre. Nomuta nana leijage haise ngamdrabani. Nupina phangi sau langbada loirabani. Aina somla tawriba mayamsidi kisumbi nateba. Unaba laktega aduga daga haidana adum tawrani. Somdana aise phadi sungum summaga sisinabada. Isase patrak tarabani aise moi khangdeba. Thanil zawai gi laibakse othok nasu thikreda. Kale phu kandre phu. Khongpham ama hek lengubada isaguma putha khiduna. Siba yaba mafamda leibaga chap hek manaida. Manadi mi kanasu leitena ngasaidagi pendaba magi nungaitaba mayam ama phongdoklibado. Mase tamnana makhut changba lakpada loina tarami. Tungdagi hekta lakthari. Hare! Nang se khoina phadi sungum summeba. Yam olaga thambai mong neba nang se khoina. Nupi unaba satabadudi nasana natro. Nang bu nong hek nganbade namitaba phawba thabak adum suhalaga thambro. Ngasaina wa ama haujing na thanda leiragandana wa ama. Nungai ni tabada. Nabuk sengdabanina khara suwajau. Aikhoida loinaga tainabasu saine. Nang ne ngasi pukri sidane nomsilaga hatunya ina mihun karakpada. Ngasai di noi nupido yam phai kaina thagalamaga haujina wa ama harineba. Aidi haujidagi habiri sini. Ise ibani luna khanba khandaba kem hairoi. Ima hek luna tawdraba nang hatokadawniyo. Masena maningdagi wa khangai hairakpaduda thanil jawsu khangpri khangi aduga walala tawduna khumi. Kai noi ngau bro. Ai mihunje khakradi kamdawne. Ise na ise yam hawaningi jani ne. Ngasai dani ngau bagi wari haikhiudo. Nabuk to fataba khanjanugo. Aina pangang nganglaga amu imada siran turan tapsilamadi aidi yaridawni khau. Ahayo noksa ningdra. Ngang thorakli duga taw thorakli duga chanari ba haibanida. Nakhong nakhu chamuni changkhraga nangdi miwa ngang leiri weri ngasai de. Nupi marai ma hel nang ngangi myamdo. Yare ba ngangdana lerano. Nakhu chamba lai natro sa chama sango. Ai sagam lama bane. Amu ngai thong ngai sin taw lebdo aidi ngamoi ko. Jang na sak lamagan mitmangda pukham thamaga kuini yenga lebadi aidi sungam ngomoi aisini. Asi hairamlaga mana sum sadana changkhre. Tamna di mamit lauthoklaga thanil jawna sakhibado yengduna lehawi. Masinda sumurum soli. Masi yangang sa pharoi dawri. Hayawai nupiga thiraga nupi wa logo soidrabani. Adumaina hek tawbada. Nupi da sumasu punane mai tharaga hatawni. Ima sina awa ana kaya mayoknaraga. Ngasigi phibamse yauhanbibani. Ima na mayokna khiba mayamda hek kauthopa mikupta ma loirabani. Wa khara si hairaga pukri tamna kumlaga makhucham thokle. Som imungdana thabana cha insang pumba hapa loire. Mayamdo ikoi na phamduna chak chaba haure. Matangduda mamana tapna wa haire. Isasa chak su sari. Ima wa ama haudoke ngasidi. Nakhoisu mapung mari pharabani. Ima na kalikan noigi mafam saba ama khanganingido. Aduna asaubiya nang yum pangnaba tawrasi. Nang na sum leiradi atombaga isa tamnagasu mayum palu haiba yadaw mandi. Nang kalaga nakha thabana hana yum panba haisu mina yengbada phajaba nate. Nangi loiraga nanaw nupiga atombagasu amuk hongnaba tawgi. Imana nongmagi sum sonjilak nakhoigi khanbadane ai wadaba ngamde. Sel thum marang kaidana nakhoigi na ning thungani haisu nati. Mamagi wadda thabana themjinbi. Ima kaigino dumai haidubo. Imana asukana honaraga aikhoibu asigi phibamse yaholakpani. Haujikti aikhoisu sauri. Imabu pothahanba yarabani. Matam khajikta ngaibiko. Nacha aikhoina imabu nungaina thamduna chaningbada pizza setningbada setawduna lehendawrini. Imagi asaubi ima pele isagi wase tabada. Ngasidi imagi pise tarakanu haiba yadre. Nakhoibu isawaina phangjaruba aise kayada laibak pharabano. Nongmata asima layu asi sage haiba wa ama ngasi phawba tarakri. Hek piklingaidagi ngasi phawba imada nakhoigi apen penda haida. Nasana ngamnaba hotnaduna laklibase atambani. Mamagi wado makha taraklabadi taba ngamda kapnaraklani khanduna tamnana marak thatuna phagi tawri. Hoi ma aikhoise lai latawna latpa yarabani adugi hairadi.
mi ꯑꯇꯩꯒꯤ ꯃꯆꯥꯗꯧꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯏꯃꯥꯒꯤ ꯅꯆꯥ ꯑꯣꯏꯅ ꯐꯪꯖꯔꯝꯕꯁꯦ ꯏꯃꯥꯗꯤ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ ꯌꯨꯝ ꯄꯥꯟꯕꯁꯦ ꯑꯩꯁꯨ ꯍꯧꯗꯣꯛꯀꯦꯅ ꯈꯜꯂꯝꯕ ꯀꯨꯏꯔꯕꯅꯦ ꯑꯩꯅ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯌꯥꯝꯅ ꯌꯨꯝ ꯄꯥꯟꯖꯅꯤꯡꯕ ꯑꯣꯏꯅ ꯎꯕꯤꯅꯦꯅ ꯍꯥꯏꯖꯗ꯭ꯔꯕꯅꯤ ꯃꯆꯦꯒꯤ ꯋꯥꯁꯤꯗ ꯊꯥꯅꯤꯜ ꯆꯥꯎꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯅꯌꯨꯝ ꯄꯥꯅꯤꯡꯕꯅ ꯈꯣꯔꯣ ꯈꯣꯠꯂꯕ ꯅꯪꯅ ꯑꯃꯨꯛꯁꯨ ꯄꯥꯅꯤꯡꯗꯕ ꯁꯥꯔꯒ ꯂꯩꯅꯦꯕ ꯅꯪꯕꯨ ꯂꯣꯏꯅ ꯈꯪꯉꯤ ꯉꯁꯤ ꯉꯔꯥꯡꯇ ꯂꯩꯃꯤꯟꯅꯔꯛꯄꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯑꯁꯦꯡ ꯍꯥꯏꯕꯗ ꯀꯔꯤꯝ ꯍꯥꯏꯗꯧꯁꯨ ꯅꯠꯇꯦ ꯍꯦ ꯑꯉꯥꯡ ꯅꯪ ꯀꯔꯤ ꯈꯪꯉꯦ ꯑꯩꯅ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯌꯥꯔꯣꯏ ꯅꯪꯅ ꯃꯔꯩ ꯌꯦꯠꯇꯣꯏ ꯇꯧꯔꯂꯦ ꯃꯃꯥ ꯃꯄꯣꯛꯇ ꯅꯪꯁꯦ ꯃꯤꯊꯤꯟꯒꯥꯏ ꯑꯣꯏꯅ ꯄꯣꯛꯂꯝꯅꯤꯌꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯄꯛꯆꯗꯧꯅꯤ ꯅꯪꯁꯦ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯝꯕꯩ ꯈꯔ ꯐꯕꯅꯤ ꯅꯨꯄꯤꯒ ꯑꯣꯏꯔꯝꯃꯗꯤ ꯃꯤꯋꯥ ꯇꯥꯕꯗ ꯂꯣꯏꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯐꯖꯅ ꯍꯥꯏꯅꯕꯤꯔꯣꯏ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯖꯕ ꯈꯔꯒ ꯄꯨꯜꯂꯒ ꯂꯩꯕꯅꯕꯨ ꯍꯦꯟꯅ ꯄꯛꯆꯅꯤ ꯅꯪꯗꯤ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯃꯥꯅ ꯈꯥꯝꯗꯣꯛꯏ ꯑꯗꯨꯒ ꯆꯥꯛ ꯆꯥꯕꯔꯣꯝꯗ ꯑꯣꯏꯅ ꯃꯥꯏꯑꯣꯟꯁꯤꯟꯈ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯕ ꯊꯛꯄꯁꯨ ꯂꯣꯏꯔꯗꯨꯅ ꯁꯨꯃꯥꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯤ ꯏꯃꯥ ꯏꯆꯦ ꯂꯨꯍꯣꯡꯕꯩ ꯍꯥꯏꯗꯨꯕꯨ ꯅꯨꯄꯥꯕꯨ ꯂꯩꯔꯕꯣ ꯂꯩꯇ꯭ꯔꯒꯗꯤ ꯏꯇꯥꯎ ꯈꯝꯇꯣꯟꯗꯣ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯃ ꯂꯩꯕꯅꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯄꯤꯔꯁꯤꯔꯣ ꯇꯥ ꯆꯥꯎꯔꯦꯟꯗꯣ ꯐꯗꯤ ꯌꯥꯝ ꯐꯕꯅꯦ ꯃꯄꯨꯟꯁꯤꯒꯤ ꯅꯨꯄꯤ ꯑꯃꯠꯇꯒ ꯈꯪꯅꯗ꯭ꯔꯤꯕꯅꯦ ꯏꯅꯦ ꯑꯃꯨꯕꯤꯗꯣ ꯇꯥ ꯆꯥꯎꯔꯦꯟꯅ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯕꯩ ꯌꯥꯝꯅ ꯋꯥꯔꯕꯅꯦ ꯑꯩꯉꯣꯟꯗꯁꯨ ꯅꯣꯡꯃ ꯅꯨꯄꯤ ꯑꯐꯕ ꯂꯩꯔꯗꯤ ꯄꯥꯎ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯄꯅꯦ ꯅꯨꯄꯤ ꯂꯩꯔꯦꯅ ꯍꯥꯏꯈ꯭ꯔꯣꯔꯥ ꯏꯆꯦꯅ ꯂꯩꯕꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯦ ꯃꯔꯜ ꯃꯊꯨꯝꯁꯨ ꯑꯗꯨꯝ ꯂꯩꯕꯅꯦ ꯁꯨꯕ ꯅꯣꯝꯕꯁꯨ ꯀꯟꯕꯅꯦ ꯊꯥꯅꯤꯜ ꯆꯥꯎꯅ ꯃꯆꯦ ꯂꯨꯍꯣꯡꯕꯩ ꯅꯨꯄꯥ ꯄꯨꯁꯤꯜꯂꯛꯄꯗꯨꯗ ꯇꯝꯅꯥꯅ ꯈꯔ ꯌꯥꯅꯤꯡꯗꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯇꯣꯝꯕ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯍꯌꯦꯡꯋꯥꯏ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯅꯪꯒ ꯅꯠꯇꯦ ꯏꯆꯦꯒꯅꯦ ꯑꯗꯨꯅ ꯅꯪꯅꯅꯦ ꯑꯍꯩ ꯑꯄꯥ ꯁꯥꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯐꯥꯎꯕ ꯃꯁꯛ ꯎꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯃꯗ ꯄꯤꯕ ꯀꯥꯏꯗꯨꯗꯤ ꯑꯣꯏꯔꯔꯣꯏ ꯐꯅ ꯐꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯁꯨ ꯂꯩꯃꯤꯟꯅꯗꯧꯕ ꯅꯨꯄꯤ ꯃꯥꯅ ꯌꯥꯗ꯭ꯔꯗꯤ ꯂꯣꯏꯔꯦ ꯅꯨꯄꯥꯒꯤ ꯃꯇꯥꯡꯁꯤꯗꯤ ꯅꯪ ꯌꯥꯎꯔꯛꯑꯅꯣ ꯑꯩꯈꯣꯏꯅ ꯐꯗꯧꯕ ꯁꯤꯜꯂꯒ ꯇꯧꯒꯦ ꯅꯪꯒꯤ ꯍꯥꯏꯕꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇ ꯅꯪꯒꯤ ꯍꯧꯅꯕꯤ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯕꯗꯣ ꯇꯧꯔꯅꯨ ꯅꯁꯥꯒꯤ ꯀꯥꯗ ꯆꯪꯉꯒ ꯇꯨꯝꯒꯦꯔ ꯍꯤꯞꯀꯦꯔ ꯑꯃ ꯇꯧꯔꯒ ꯂꯩꯔꯨ ꯀꯩꯅꯣ ꯏꯆꯦꯇꯣꯅ ꯑꯃꯨꯛ ꯁꯥꯎꯒꯠꯂꯛꯏꯁꯤꯅ ꯏꯆꯦꯒꯤ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯑꯩꯅ ꯄꯤꯕꯁꯤꯗ ꯀꯂꯛꯇꯅ ꯁꯥꯎꯖꯤꯟꯅꯩꯔꯣ ꯁꯤꯒꯤ ꯑꯣꯏꯔꯗꯤ ꯀꯩꯝ ꯋꯥꯔꯨꯅꯨ ꯏꯆꯦꯇꯣꯟꯒꯤꯁꯨ ꯑꯩꯅ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯄꯤꯅꯤ ꯃꯧꯄꯥꯅ ꯍꯥꯏꯔꯛꯂꯤ ꯋꯥꯁꯦ ꯇꯥꯕꯗ ꯇꯝꯅꯥꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯃꯤꯠ ꯏ ꯀꯥꯅ ꯃꯧꯄꯥꯒꯤ ꯂꯨꯃꯥꯡꯒꯤ ꯁꯝꯗꯨ ꯇꯥꯞ ꯂꯥꯎꯅ ꯂꯥꯝꯂꯒ ꯍꯦꯛꯇ ꯐꯣꯏꯕ ꯍꯧꯔꯛꯂꯦ ꯃꯆꯦꯒꯤ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯋꯥ ꯉꯥꯡꯂꯝꯕ ꯊꯥꯅꯤꯜ ꯆꯥꯎꯗꯣ ꯃꯃꯤꯠ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯇꯨꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯑꯍꯣ ꯏꯃꯥ ꯏꯆꯦꯁꯤ ꯉꯥꯎꯔꯦ ꯑꯁ ꯏꯃꯥ ꯑꯝꯇ ꯈꯥꯝꯃꯣ ꯅꯆꯥꯅꯨꯄꯥꯁꯤ ꯁꯤꯕ ꯇꯥꯔꯦꯕ ꯑꯩ ꯁꯤꯈ꯭ꯔꯒ ꯏꯃꯥꯕꯨ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯅꯣ ꯅꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯗꯤ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯒ ꯏꯃꯥꯕꯨ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯗꯧꯅꯦ ꯃꯆꯥ ꯈꯠꯅꯔꯤꯕꯗꯨ ꯈꯥꯝꯒꯦ ꯍꯥꯏꯗꯈꯩ ꯃꯃꯥꯗꯣ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯆꯩ ꯊꯕꯥꯅ ꯑꯅꯤꯗꯨꯕꯨ ꯈꯥꯝꯗꯣꯛꯏ ꯇꯝꯅꯥ ꯌꯥꯔꯤꯅꯤ ꯅꯪꯕꯣ ꯉꯥꯎꯔꯕ ꯃꯤ ꯑꯇꯣꯝꯕꯁꯦ ꯁꯤꯕ ꯇꯥꯔꯦꯃꯤ ꯅꯪꯕꯣ ꯅꯪꯅ ꯑꯗꯨꯝ ꯁꯥꯎꯔꯤꯗꯨꯅ ꯀꯩꯒꯤꯅꯣ ꯑꯉꯥꯡꯁꯤꯅ ꯍꯥꯏꯗꯣ ꯀꯩꯁꯨ ꯑꯔꯥꯟꯕ ꯌꯥꯎꯗꯤꯌꯦ ꯆꯨꯝꯅ ꯑꯐ ꯈꯟꯅꯁꯦ ꯍꯥꯏꯕꯅꯦ ꯃꯥꯅ ꯍꯥꯏꯔꯦꯅ ꯅꯨꯄꯥꯗꯨꯗ ꯑꯩꯅ ꯍꯦꯛꯇ ꯂꯩꯗꯧꯁꯨ ꯅꯠꯇꯦ ꯄꯪꯉꯤꯗꯀꯣ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯑꯉꯥꯡꯁꯤꯒ ꯍꯦꯛ ꯃꯥꯟꯅꯔꯒ ꯈꯠꯅꯩ ꯍꯥꯏꯕꯅꯤꯗ ꯈꯠꯅꯗ ꯌꯥꯔꯤꯕꯣ ꯃꯥꯅ ꯍꯥꯏꯗꯨꯕꯨ ꯇꯥꯕ ꯌꯥꯕ ꯋꯥ ꯑꯝꯇ ꯌꯥꯎꯗꯦꯕ ꯃꯁꯝꯈꯛ ꯐꯣꯏꯔꯒ ꯇꯣꯛꯄꯤꯔꯤꯁꯦ ꯐꯔꯕꯅꯦ ꯀꯟꯕꯤꯌꯨ ꯀꯥꯏꯅꯒꯁꯨ ꯍꯥꯏꯖꯕ ꯁꯥꯏꯅꯦ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯉꯥꯏꯍꯥꯛ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯒ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯒꯤ ꯃꯊꯧ ꯇꯧꯅꯈ꯭ꯔꯦ ꯅꯣꯡꯃ ꯅꯤꯅꯤꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯃꯥꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯥꯒꯤ ꯕꯣꯔ ꯊꯤꯕ ꯍꯧꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯊꯣꯛꯄꯤ ꯊꯝꯕꯥꯜꯗꯨ ꯉꯁꯤꯗꯤ ꯊꯕꯥ ꯍꯣꯏꯗ ꯅꯛꯂꯝꯃꯤ ꯏꯅꯝꯃ ꯍꯣ ꯊꯕꯥ ꯅꯣꯏꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯃꯨꯛꯇ ꯊꯧꯅꯔꯛꯑꯣ ꯑꯩ ꯂꯥꯛꯂꯤꯌꯦ ꯀꯩꯅꯣ ꯃꯣꯏ ꯏꯃꯨꯡꯁꯤꯕꯨ ꯀꯅꯥꯝ ꯂꯩꯇ꯭ꯔꯖꯥꯠꯂꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯌꯥꯝ ꯀꯟꯅ ꯀꯧꯔꯤꯁꯦ ꯀꯅꯥꯝꯇ ꯍꯦꯛ ꯈꯨꯝꯃꯛꯇꯦ ꯍꯥꯏꯕꯅꯤꯗ ꯊꯝꯕꯥꯜꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩꯗ ꯊꯕꯥꯗꯣ ꯐꯤ ꯂꯧꯁꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯎꯔꯦ ꯍꯩꯃꯥ ꯏꯅꯦ ꯊꯝꯕꯥꯜ ꯂꯥꯛꯂꯤꯔꯣ ꯀꯥꯈꯠꯂꯛꯑꯣ ꯃꯥꯡꯒꯣꯜꯗ ꯑꯣꯏꯅ ꯐꯝꯁꯦ ꯉꯁꯥꯏ ꯃꯈꯩ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯦꯅ ꯃꯊꯟꯇ ꯈꯜꯂꯝꯕꯗꯣ ꯊꯕꯥ ꯊꯣꯛꯂꯛꯑꯒ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯃꯃꯣꯟ ꯇꯧꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯒ ꯐꯝꯗꯨꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯊꯕꯥ ꯏꯅꯝꯃꯗꯤ ꯂꯩꯇꯕ꯭ꯔꯣ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯏꯅꯝꯃꯒ ꯅꯪꯒꯤ ꯃꯇꯥꯡꯗ ꯑꯔꯨꯕ ꯋꯥ ꯑꯃ ꯇꯥꯟꯅꯒꯦꯅ ꯂꯥꯛꯂꯤꯅꯦ ꯂꯩꯔꯗꯤ ꯑꯝꯇ ꯀꯧꯊꯣꯔꯛꯑꯣ ꯏꯃꯥꯕꯨꯗꯤ ꯂꯩꯌꯦ ꯏꯅꯦ ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯃꯣ ꯑꯩ ꯀꯧꯊꯣꯛꯎꯒꯦ ꯍꯣꯏ ꯊꯕꯥꯁꯨ ꯐꯤ ꯂꯧꯁꯤꯟꯗꯕꯤ ꯏꯃꯨꯡꯗ ꯃꯃꯥ ꯀꯧꯊꯣꯛꯄ ꯆꯪꯈ꯭ꯔꯦ ꯊꯕꯥꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯊꯝꯕꯥꯜꯗꯨ ꯇꯞꯅ ꯁꯣꯜꯂꯤ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣꯅꯦꯁꯦ ꯊꯛꯁꯤ ꯈꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯇꯪ ꯌꯥꯎꯖꯔꯝꯂꯗꯤ ꯏꯃꯥ ꯑꯣꯏꯅ ꯂꯧꯁꯤꯟꯗꯧꯅꯤ ꯑꯗꯨꯕꯨ ꯌꯥꯎꯗꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯤꯒꯤꯗꯤ ꯑꯐꯕ ꯃꯆꯥ ꯄꯣꯛꯆꯕꯅꯤꯅ ꯃꯤꯅ ꯃꯃꯧ ꯑꯣꯏꯖꯒꯦꯅ ꯍꯥꯏꯔꯛꯂꯤꯅꯤꯗꯣ ꯑꯩꯒꯤꯅ ꯀꯃꯥꯏ ꯇꯧꯕꯅꯣ ꯈꯪꯗꯦ
Isa ningwal maribu kanahanasu mamau oiningi haidana haiba lakte. Thambaalgi wado loisinba nangdre Thabaga mamaga punna tholakpana hali. Thambalna mana mahek tholakpanga wari haudoi. Inama nasana lakzari se nahal inamana haifet haudoklamba wado adugi matangni. Thabada amuk yenglaga Thaba nangsu wari sanabase yaukho. Aikhoi ahum punna sanaraga afa phatado khanasi. Ine aigi kari matangi wari no aduga imaga nahan hainaba wari haisina kainoine atai kaisu nateda nangi luhongbagi matangni aikhoi lekaidagi ise amana nangse mamau aizaningi wa kita hana haudopiyona ngarang masa laklaga hairamni aisu ngarang lakena khalambani ada thaba ama sathoklubagi halakpada thengdokhri ngasi so atai thabak tawringai lakpa thenglibani hoine nangna haiba wadudum hairo kanagi masano kamai tawbano haido inama nupadudi onthokna phakre irai kai oibagi thagatpa nateko maral mathum sup ei khai leiribani nungaina leithokpa yaribani adugu masase tumin leiba haitaba haigadra ngaihak sangbaga thabak ama hekta tawraga leiramni ise du sune abung apau yamna phai itei du sum yamna ikai khumnaba mini hayeng wai thabana leibada makut hamlaga charu dawribani tangna phangba tanjase manganba sumde koinama afaba nupase page phangdabani aduna kari khumkho haino horendi soidan lake hairani inamana kari khaliba aduga thaba nangna kari pamba haidasu hayu nangi khangnajabasu leitena inamana hairakli aduna aina haidawdi tanjase manghandabi khudong sabase laho ine ahigide imana haiba wado ata adum yare imana ai ke sumangna basiloida aduna imana bu yaradi ai sodum yarine manamada amu onsinduna inamagi wakhat ngaire inamana bu yaradi wari se soida sum loisin bayari Thabagi mamado tuminang hak wakan khalaga tapna hairi Thambal hayeng do napa mayumgi halaman tharaknaba haikro aduga wari do resinaba hoi adumaina haikrage adudi aisu halage isi do laklamba suge phare inama su lehaurage hayeng do nangsu nga hek law aduga wari do punna sananaba hoi inama ngata hek laklaga loiri ima una nungaina lekhiba haise aikoi su nungai doini moi na waraga aikoi ni hena wadoini nangna haribadu sumi isa singna kitang wabagi masak ubada mama oibi aikoi ni hena wai moi na nungaina leiba uraga aikoi ni hena nungai ribani asum numit asima haukre mathangi numit ni nong hek ngan bade imu mangol sitna na singdok laga thamle ngehak leiraga thababu hainaba ahal lamal ahum mari lakle thambal suwa khana badu da yauri adudi luhongbase mathang tha hogolakpada adum pangthoklasi selgi awatpa leirabasune kaisu khanbigan aikhoina loina puthoksaki aikhoigi haibu imau sidang tikda kaidana pibirakpa atai kaisu ahenba pamjade tadana haibiri wado yamna phajai adubu isa luhongbada nupa mayumdagi sel lauraga hongba haibadudi nazarna pamjade aigi araiba kharana adum yanaba tawjage mimangdasu masini hena mai pakani mina kone itungda chibon wa mayam ama hainabado ai pamjade phare nakhoina su adum hairabanina wasi swaida adum tensilasi isalna te topawa hainingba leiraga su thambal bu kauraga adum haibiraklu si pami sum tawsi haibado kaisu koidana haidaw aikhoidi nupa mayum nupi mayumna hairakpa waduda aikhoigi su aroi boidoini ado luhongbasidi taptharagumsi aikhoisu imaugi mathau tarabani isa nupase khakta ngairabani mayum pandribasi ataidi loina palabani ahoi dada aikhoigidi mana ahanni magi mathau se loiraga makha thaba manaw singi amu luhongbige tawni matang matam jarigida mafam saba ama khangauba haibasi yamna phai aikhoinadi sum ahalosilakani makhoigi khanbada siba phawbu ngamda wan leidawribani chami tada ai su makhoi ahungi khanbada yamna warabani nongdam naiba punsi natedo aikhoina oheningba ohenba yaba su nate aduna wakhalse pathapam khangdrabani kaisu thoina khanjilunuda sidagidi mari mata haidu oiradawni aduna awan ngai gi wasu tathok tasin tawraga mateng pangnaraga loire
ꯑꯁꯨꯝꯅ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯗꯨꯅ ꯑꯊꯨꯕꯗ ꯍꯣꯡꯕ ꯇꯥꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯃꯃꯥꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯨꯍꯣꯡꯕꯁꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯁꯤꯜꯁꯤꯒꯤ ꯑꯃ ꯐꯥꯎꯕ ꯂꯧꯗ ꯂꯩꯖꯕ ꯈꯔꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯥꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯅꯤꯜꯖꯥꯎꯗꯨ ꯃꯃꯥꯅ ꯀꯧꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯇꯣꯝꯕ, ꯅꯆꯦꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯦ ꯌꯥꯏꯒꯤ ꯂꯨꯍꯣꯡꯅꯕ ꯁꯦꯜ ꯇꯨꯡꯁꯤꯟꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯅꯪꯁꯨ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ, ꯁꯦꯜ ꯇꯥꯜꯂꯨ꯫ ꯅꯆꯦꯒꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯂꯩꯗꯨꯅ ꯍꯥꯞꯈꯤꯁꯤ꯫ ꯂꯨꯍꯣꯡꯕꯗ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯂꯨꯍꯣꯡꯕꯁꯦ ꯏꯃꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦ, ꯇꯧꯁꯨ ꯇꯧꯔꯣꯏ꯫ ꯁꯦꯜ ꯂꯧꯔꯒ ꯂꯨꯍꯣꯡꯕ ꯍꯥꯏꯁꯦ ꯏꯆꯥꯕꯨ ꯃꯟꯇꯤꯛꯅꯗꯨꯅ ꯌꯣꯟꯕꯒ ꯄꯥꯡꯈꯛꯅꯤ꯫ ꯃꯤꯅꯁꯨ ꯇꯨꯡꯗ ꯀꯔꯤꯁꯨ ꯐꯅ ꯉꯥꯡꯅꯕꯤꯔꯣꯏ꯫ ꯅꯣꯡꯃ ꯐꯥꯗꯣꯛ ꯈꯠꯅꯔꯛꯄꯗ ꯅꯆꯦꯕꯨ ꯃꯈꯣꯏꯅꯅꯦ ꯀꯩꯁꯨ ꯂꯩꯇ ꯉꯥꯡꯕꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥ ꯆꯥꯎꯅ ꯉꯥꯡꯕ ꯉꯝꯅꯕ ꯁꯦꯜ ꯁꯤꯀꯤ ꯂꯧꯗ ꯉꯝꯖꯕ ꯑꯋꯣꯡ ꯑꯋꯣꯟ ꯈꯔ ꯎꯟꯗꯨꯅ ꯍꯣꯡꯕꯅ ꯃꯥꯏ ꯄꯥꯛꯏ꯫ ꯏꯃꯥꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯁꯦ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕꯗ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯁꯦꯜ ꯀꯣꯛꯊꯣꯡ ꯑꯃ ꯂꯧꯔꯒ ꯂꯨꯍꯣꯡꯕꯒꯤ ꯆꯠꯅꯕꯤꯁꯦ ꯀꯟꯅ ꯇꯧꯅꯔꯛꯂꯤ꯫ ꯂꯧꯈꯤꯕ ꯁꯦꯜꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯋꯣꯟꯄꯣꯠ ꯄꯨꯔꯛꯄꯒꯤ ꯃꯍꯨꯠ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯌꯨꯝ ꯃꯀꯩ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯁꯥꯕꯁꯨ ꯀꯌꯥꯅꯤ ꯊꯦꯡꯅꯔꯤꯕ꯫ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯁꯨ ꯁꯦꯜ ꯁꯤꯀꯤ ꯑꯃ ꯐꯥꯎ ꯄꯤꯔꯣꯏ꯫ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯛꯄ ꯅꯨꯄꯤꯗꯨꯗꯤ ꯑꯩꯗꯤ ꯂꯧꯔꯣꯏ꯫ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ ꯌꯥꯎꯗꯕ ꯏꯆꯝ ꯆꯝꯖꯕꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯑꯣꯏꯅ ꯂꯧꯔꯁꯨ ꯂꯧꯅꯤ꯫ ꯑꯗꯨꯅꯤ, ꯑꯗꯨꯝꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯤꯅ ꯇꯧꯅꯔꯦ ꯍꯥꯏꯗꯅ ꯃꯔꯤꯡ ꯃꯔꯥꯡꯕ, ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛꯇꯤ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯏꯁꯥꯒꯤ ꯂꯩꯖꯕ ꯈꯔꯅ ꯄꯦꯟꯊꯣꯛꯄ ꯇꯝꯗꯧꯕꯅꯤ꯫ ꯃꯗꯨꯗ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯅꯤ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯧꯔꯣ꯫ ꯑꯩꯁꯨ ꯅꯆꯦꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯇꯧꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯃꯥ꯫ ꯇꯝꯅꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯐꯤ ꯈꯔ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯃꯥ ꯆꯪꯂꯛꯄꯗꯨꯗ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯍꯪꯉꯤ꯫ ꯏꯃꯥ, ꯀꯩ ꯂꯩꯔꯒꯦ? ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏꯁꯤꯅ? ꯍꯥꯏ, ꯅꯪꯒ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯅꯆꯦꯁꯨ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯒꯤꯁꯨ ꯃꯐꯝ ꯑꯃ ꯈꯪꯅꯕ ꯇꯧꯔꯁꯤ꯫ ꯅꯪꯒꯤ ꯍꯦꯛ ꯂꯣꯏꯕꯒ ꯅꯧꯄꯥꯒꯤ ꯑꯃꯨꯛ ꯂꯨꯍꯣꯡꯅꯕ꯫ ꯏꯃꯥꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯜ ꯁꯨꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯅꯈꯣꯏ ꯅꯆꯤꯟꯅꯥꯎꯄꯥ ꯑꯍꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯒꯦ꯫ ꯏꯃꯧꯒꯤ ꯁꯦꯕꯥꯁꯨ ꯐꯪꯅꯤꯡꯉꯤꯅꯦ꯫ ꯏꯃꯥꯁꯨ ꯏꯃꯤꯠꯇ ꯏꯁꯨꯒꯗꯣ ꯎꯅꯤꯡꯉꯦ꯫ ꯏꯃꯥꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯀꯩꯒꯤ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯁꯣꯟꯊꯔꯤꯅꯣ? ꯏꯃꯥ ꯀꯩꯁꯨ ꯑꯍꯜ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯨꯗꯤ ꯈꯤꯇꯪ ꯊꯨꯃꯟꯗ꯭ꯔꯣ? ꯏꯆꯦꯁꯨ ꯀꯨꯏꯗ꯭ꯔꯤ ꯂꯨꯍꯣꯡꯕ, ꯆꯍꯤ ꯐꯥꯕꯗ ꯃꯉꯥꯏꯔꯦ꯫ ꯆꯍꯤ ꯐꯥꯗ ꯉꯥꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯨ ꯅꯈꯣꯏꯒꯤ ꯃꯐꯝ ꯑꯃ ꯇꯪ ꯇꯥꯅ ꯈꯪꯕ ꯑꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯕ꯫ ꯑꯇꯩ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯄꯥꯝꯗꯦ꯫ ꯌꯦꯡꯉꯣꯏ, ꯅꯆꯦ ꯀꯨꯟꯖꯔꯥꯁꯤꯅ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯅꯕ ꯆꯪꯍꯜꯂꯛꯂꯒꯦ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯄꯥꯎꯁꯦ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄꯅꯤ꯫ ꯑꯊꯨꯕꯗ ꯍꯣꯡꯅꯕ ꯇꯧꯔꯛꯑꯅꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯜꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯅꯠꯇꯦ꯫ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯁꯦꯜ ꯌꯥꯝꯅ ꯆꯪꯂꯛꯀꯅꯤ꯫ ꯃꯗꯨꯅ ꯀꯝꯗꯧꯅꯤ? ꯁꯦꯜꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯅꯧꯄꯥꯁꯨ ꯁꯦꯜ ꯊꯣꯛꯂꯤꯕꯁꯤꯗꯤ ꯏꯃꯥꯅ ꯏꯆꯥꯒꯤꯁꯨ ꯑꯔꯩꯕ ꯉꯝꯖꯕ ꯈꯔ ꯄꯤꯔꯒ ꯂꯣꯏꯔꯦ꯫ ꯂꯨꯍꯣꯡꯕꯗ ꯁꯦꯜ ꯌꯥꯝꯅ ꯆꯪꯍꯜꯂꯒ ꯍꯤꯗꯥꯟꯅꯕꯒꯤ ꯊꯕꯛꯇꯣ ꯇꯧꯔꯣꯏ, ꯄꯥꯝꯁꯨ ꯄꯥꯝꯗꯦ꯫ ꯍꯣꯏ ꯏꯃꯥ, ꯏꯃꯥꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ꯫ ꯅꯆꯥꯒꯤꯗꯤ ꯏꯃꯥꯅ ꯁꯤ ꯐꯩ, ꯁꯤ ꯇꯧ ꯍꯥꯏꯗꯣ ꯑꯗꯨꯝ ꯇꯧꯔꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯏꯃꯥꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯇꯝꯅꯥꯒꯤꯁꯨ ꯑꯊꯨꯕꯗ ꯃꯃꯥꯅ ꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯕꯤꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯊꯥꯅꯤꯜꯖꯥꯎꯒꯤ ꯃꯇꯥꯡ ꯑꯃꯨꯛ ꯌꯧꯔꯛꯂꯦ꯫ ꯃꯆꯥꯅꯨꯄꯥꯒꯤꯗꯤ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯂꯩ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯆꯠꯇꯨꯅ ꯍꯩꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯊꯥꯅꯤꯜꯖꯥꯎꯒꯤ ꯃꯃꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯧꯗꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯅ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯏꯃꯥ꯫ ꯆꯥꯔꯁꯤ ꯆꯥꯔꯁꯤ꯫ ꯀꯔꯤ ꯏꯟꯁꯥꯡꯕꯨ ꯊꯣꯡꯉꯤꯅꯣꯅꯦ? ꯉꯁꯥꯏꯗꯤ ꯃꯅꯝ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯗ꯫ ꯏꯃꯥ, ꯉꯥ ꯃꯆꯥ ꯑꯃ ꯅꯆꯥꯅꯨꯄꯥꯅ ꯂꯩꯔꯒ ꯄꯨꯁꯤꯜꯂꯛꯑꯦ꯫ ꯃꯗꯨ ꯑꯣꯏꯅ ꯊꯣꯡꯂꯦ ꯅꯃꯧꯅ꯫ ꯍꯥꯎꯔꯅꯤꯗ꯫ ꯏꯃꯧꯅ ꯉꯥ ꯊꯣꯡꯕꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ꯫ ꯑꯇꯩ ꯏꯟꯁꯥꯡ ꯑꯣꯏꯔꯕꯁꯨ ꯑꯗꯨꯝ ꯍꯥꯎꯔꯦ, ꯏꯃꯧꯅꯕꯨ ꯊꯣꯡꯂꯕꯗꯤ꯫ ꯏꯃꯥꯅ ꯄꯪꯊꯥ ꯍꯦꯛ ꯊꯥꯒꯠꯄꯤꯔꯦ꯫ ꯍꯥꯏ, ꯊꯥꯒꯠꯄꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯑꯁꯦꯡꯕꯅꯤꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯆꯪꯉꯣ ꯆꯪꯉꯣ, ꯆꯥꯊꯣꯛꯂꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯅꯦ ꯃꯃꯧ ꯑꯅꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩ꯫
ꯃꯈꯣꯏꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯌꯥꯝꯅ ꯀꯜꯂꯛꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯊꯥꯕꯥ ꯑꯃꯗꯤ ꯇꯥꯝꯅꯥꯕꯨꯁꯨ ꯃꯄꯥꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯧꯗꯨꯅ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯩ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯥꯅꯤꯜꯖꯥꯎꯒꯤ ꯅꯨꯄꯤꯗꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯁꯨ ꯑꯃ ꯐꯪꯕꯗ ꯃꯅꯦꯝ ꯑꯣꯏꯕꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯀꯗꯥꯏ ꯏꯁꯨꯗꯨ ꯑꯃꯨꯛꯇ ꯄꯝꯊꯣꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧꯗꯒꯤ ꯃꯁꯨꯗꯨ ꯂꯧꯗꯨꯅ ꯄꯝꯃꯤ꯫ ꯏꯁ ꯃꯁꯛꯀꯁꯤ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨꯅꯦꯁꯦ꯫ ꯏꯁꯨꯒꯤ ꯃꯤꯡꯁꯦ ꯃꯕꯣꯛ ꯑꯩꯅ ꯉꯁꯤꯗꯒꯤ ꯑꯇꯥꯡꯕ ꯍꯥꯏꯗꯅ ꯊꯣꯜꯂꯕꯅꯤꯀꯣ꯫ ꯃꯅꯦꯝꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯄꯝꯖꯕꯗꯨ ꯎꯕꯗ ꯃꯃꯧꯗꯨꯁꯨ ꯍꯔꯥꯎ ꯃꯤꯅꯣꯛ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯅꯤꯜꯖꯥꯎꯒꯤ ꯏꯃꯨꯡꯗꯨ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫